Irang loisillu tangdu laitana mikhal pangthokse pawasi ngarang nungthil phongkhiba kangla paw segi editorial kalamdagi lokhat sabane laibak asigi pangthokadoriba lok sabha mikhal gidamak laingak pairiba Bharatiya Janata Party BJP gi mirep oigada basingi mirep chamaga marfudraga mangagi ming laukthokre mikhal gidamak akanba mawongda campaign sathavaga loinanang party asigi Narendra Modi na luchingba humlak suba laingak painaba thorang paikhatpa haukhre Mikhal asigi mirep oigadoriba singi ming laukthokpada sit ani leiba Manipur gi oina ming laukthokpada yaudre Manipur gi hौजिक ओइरिबा कुकी अमसुंग मितै अनि gi marakta thokliba tha tara mapung pharaba irang asina maram oidaga state asida pangthokadaba mikhal asigi mami taba leire irang asina maram oiraga Manipur da Lok Sabha gi mikhal pangthokna bohonabada thoganingdaba laibak thiba thokdok sing thoklakpa yabagi akiba leibadage lengak pairiba party yauna atai party singi maikaidage makoi gi mirep laukthokpa ngamdabani haina lawe Manipur gi miyam gi marakta ge irang asigi warwaisen puraktringai gi sairakta election board ki wafam hogdolakpa miyoy adu faraga maru kokani haina laukthokpa leikhre adubu pangthokadoriba Lok Sabha mikhal gi matangda election commission of India gi notification amana irangna maram oiraga relief camp singda changjafam lauduna leiriba miyoy singbu relief camp da board thada hananaba thorang laukhatkani hairiba si kadai fawba mai pangna pangthokpa ngamgadage haiba wahang leitaba natte Laibak asigi pangthokadoriba Lok Sabha mikhal asi Manipur gi oina pangthokpa ngamdaba thoklabade kari phibam oirakadagi amade mikhal pangthokpa thoklagana kari thoklagadagi haibasene election commission of India ECI na ngammi haiduna nampu hapuda mikhal pangthokna bahonabagi mahutta hौजिक leiriba loikham naidraba wathok asi mikhal pangthokringai mangjoknana waroisin puraknaba India government amadi Manipur government ki maikaidagi honafam thoe Laibak asida ing 1951 dagi leptana chahi manga khudingi pangthokpa horakiba Lok Sabha mikhal asidagi mai paklakiba Lok Sabha gi member samnga ga nifuga humdoi khanduna Laibak asigi wayal thauda pangthokpada Manipur dagi member ani khakna saruk yare Parliament ki masing yamlaba member singi manungda Manipur dagi mihut ani khak khananaba pangthokadorba Lok Sabha mikhal ase ing tamna pangthokpa ngamnaba India government ke maikai dagi tha tara mapung pharaba irang asigi waroisin hana purakpa chumme Manipur da logi wangmada changlakhiba illegal migrants in kuki jo narco terrorist singna laibak asigi mathakta landaduna Manipur gi manungda makhoi gi oiba tongan ba laibak jalengam semna ba honaduna war crimes athariba sida India government na free thaba gi mahut makhoi bu laibak asidagi tanthokna ba honadana makhoi bu chaingak piduna thambagi wathok asina waroisin purakpa ngamdabani haibasi pumnamakna khange amaromdana migrant illegal chin kuki jo gi khulai paiba terrorist group singa India government ka nongmai sungkap kapnadana suspension of operation su sign tawnaduna makhoi bu yoktuna thambagi thoksil laukhaliba se political gi oiba aronba thorang kari leibagi no haiba kana matana khangba ngamdana leire Myanmar army junta lainga ki mathakta lal horiba laibak adugi khulai paiba lalauba singbo laibak asida kauksinduna su tawduna thambagi tongjaba kari leibagi no haibadu laibak asigi laingak longe chukli pairiba luchingba singna Manipur gi miyam da khangallo masigi paukhum piba ngamdrabade su handoktuna laibak asidagi makhoi bu takthokiba mathau tai Manipur gi miyamna su handokadabane wathok asigi waroisin pura u haiba kholauda hौजिक sathariba taragani thoisuba Manipur Legislative Assembly ge manga suba session da House ki members singna su handokpagi warep laukhibaduda central government na warep adubu ikai khumnaba utuna su handokpada ayaba piduna kuki khulai paiba sing adu mikhal mamangda maramdamda halankhiba tarabade State asida Lok Sabha mikhal tangdu laitana pangthokpa ngamgani haibagi thajaba lei wathok asigi waroisin puraktana miyam gi aningba masung apambagi mayokta nampuda mikhal pangthokiba yai tawbadabu mikhal adu pangthokpa tarabade thoganingdaba thogdok wathok crime sing thoklakpa tarabade madugi thodang kanana pugadoribano haibasine irang marakta Lok Sabha mikhal pangthokiba yai tawbadabu mikhal adu democracy gi mapung phaba saktam adudi phangba ngamloi irang laksilaga pangthoklabadi democratic oiba mikhal oihenba ngamgane